matam amada city gi mayondagi khara haitharaga leiba khul amada James amadi magi loina bi Valentina na pokchabi Rita amadi Tina twins ni masak matau phajaba khakta natana mabuk mapau yamna phaba mipum khuding naso yamna nushiba haibadu oirami Rita amadi Tina nongmata lapthokna de matam pumbada adum leminei mapa James amadi mama Valentina office ki thabak macha amamam tawbana yamna ka hena nungaiba natrabasu waba makti oiramde adubu mapa ga mama gadi office ki thabak jinbana macha nupi Rita amadi Tina ga yamna punba phanglamde senabasu ngamlamde Rita Tina ga masak chap mane aduna mina mabani ase karambana Rita no karambana Tina no haiba khangba wai khangba mina di Rita gi mangak samchaning tarakpada sambru phajaba ama thungi aduda Rita ni Tina ni haiba khangi mabani na college karakpa matamda nupa na hana yamna ngauna rami propose to yamna tawna rami adubu yaba kauba leite Rita bu question senajaba John kauba masak matau phajaba nupa amadi lei Rita na magi mawong matau adu khara khara ngaujai Rita Tina na college loiraga thoklakpa khuding gate ta hek hek ngairami karigumba kanda lei achapot supirami John gi maming natana John kanano karino kadai dagino haibadi Rita amadi Tina na khanglamde nongmadi John Rita da karigumba khara hainingbagum gate ta ngaiduna leirami Tina na iche ngasidi John se kaigumba wa khara hainingba malida ibani gi inaktamna lakle as nang na marolama aseng mane iche ai asai da ngairamuro asi haiduna mache da laknei Rita na Tina gi makhutu phai John changle e Rita ikai bugum taujai amtongai biko kai lege John nahan khaiga iman manne deda kashubudi laite tina Rita da wa ma hininge ngasidi ai taba yadaba waro Rita Tina gi makhutu pai kai wano haido edi sasat hairo thengi yaida kashoru banate nabani se amu Rita na karambano Tina na karambano confused pasida wa haiba ngamdre John na red rose amaga letter amaga Rita da pirami aduga phone number so Rita na John na pirak libadu lauduna yumda thuna halaklami Rita yamna haraurami yum yobaga letter do hangduna paminai Tina ga John gi nungsi nungsiba wahai kayana Rita bu pami nungsi haibadu phongdoklami Rita John gi maramdi khangjingaida nungsibana hanki mabani phone da wari toina sanaba horakhi John gi nungsi wahai da lukhibana Rita ga Tina ga hanagumna oiba nungsiba mari adu phanglamde Tina mathwai yamna nungaitaba haibadu oirami John Rita gi yum phawba lakduna unaba horami mapa James ka mama Valentina ga na office satkiba tanjada Tina John gi mawung matau ase kaya hainadaba haibadu oirakde Tina na mache khangandana John gi maramda thigatpa horai adubu chapchabi khangba ngamlamde mache da hanglaso phajana hairamde Rita so Tina da walotpa horami nongmadi Tina na mapa ga mama ga da haidoklami John ga Rita ga gi maramda Rita Tina da waraurami Rita gi mapa mama na John bo mayumda sakhang makhang na ba oina laknaba Rita da hairami Rita yamna harauna John da laknaba hairami adubu John karigumba thabak ama lakpana yadre haiduna leithoklami ani ahumlak magi komba amada laknaba haira phawba John wa amad natraga ama haijinduna laklamde Rita gi mama mapa do John hairiba mi ase karamba mino haiba thigatpa horami aduga Rita ga Tina ga so yumdagi mapan thokpa thingjelami John gi nungsibada lukhraba Rita haifam tawfum khanglamde nongma Tina ga Rita ga yamna thina khatnarami John gi wahaudagi mapa James amadi mama Valentina na so Rita bu yamna thina nganglami phone phawba lawshin birami madugi matungda Rita ga Tina ga kaungnaramde Tina na machibu thembu suta khidre itha thajadana Rita John ga loinana numidang ahing amada
yum thadokduna chenkirami. Ritagi leijaba sana liksing paisa kaika puduna John ga chenkirami. Nongalakpada Rita leiramdaba aduda koithi thirami. Adubu Tinana Rita na iduna thanamba letter ama thengnarami. Letter aduda ai John ga chatle aibu amuk hanna thibiraktanaba su hairami. Letter adu mapaga mamaga su parami. James na police taktuna Rita bu thiba yaba thirami. Adubu Rita ga John ga phanglamde. Tina machegi wakhalda yamna wajarami. Matam kaya haukhirami. Adubu Rita ga John ga di thiba phangkidre. Rita gi mamaga mapaga su upai leitabana makha tarakhidre. Tina machebu amuktang oirasu uba phangjarabadi haiba wakhal asina awaba ama oirami. Nongma machegi wakhalda Tina tumtharami. Rita na Tina nangdi kayada nungaina tumliba. Nachedi kuire tumlaktaba. Mafam amadagi mafam amada koi chattuna leiredo. Yumda changakpasu ngamdre hujikti. Nangdi yum asida kayada nungaina tumliba. Tumo ai amuk chatlagi ko ichegi Tina gi mangduda mache lakpado taibangda oirabai khanduna Tina fuk hogatuna iche ngai ko iche koi chattuna imungda mache buthi. Baba ima iche do muk chakraba. Mapaga mamaga do Tina gi mataw aduda ahing sida kaidagi mache no nache laktini nangba. Tina nache laktiye. Tina hek launa kaplai magi manglanda lakpa oiram male khanduna Tina bu mamana konduna themi. Iche nangbu kadaida leige iche udaba kuire ase haiduna kapna amuk tumthaki Tina mamagi manakta. Tina machega nongmata lapnaraktabana yamna warami. Hakchang tokhairabasu masa amata gumbani. Amana warasu amana nungairasu chap manajabani. Adubu ngasidi yamna lapkhibana Tina haifam tofum khangdana waba haibadu oirami. Mapaga mamagana Tina senaba waba haibadu oire. Office suti launaduna Tina gi manakta amuk leinei. Chahi fare Rita gi mawa mapau tadaba. Kadaida lei kamaina hingli karimata khanglakhidre tarakhidre. Tina gi manglanda Rita do amuk shulaklami. Iche gi Tina nachedi haifam khangdana yamna waredo. Nangshu warabo nachibu thiraklaroi amo hogotlo. Nachegi khunguliduna amuktang thirakhoni nachedi. Rita gi wadu loidringai Tina fuk hogatuna amuk koithi aduga amuk hik launa kaplai. Tina na kappa tabada mamaga mapaga do chensalai. Mamaga mapagana kaidore Tina nachegi wakhalda adum kaptuna leirabro. Adumaina adum kaptuna leirabadi kamai tawni. Nang babaga aiga leirisidi aikhoi leiri haibase nang kaurabo. Nachedo soidana lakani yum sida amo. Mapaga mamaga na themjilami. Baba ima iche do yam wana leiba male. Iche yam ware haiba ai khange. Mapana amo police sa thibinaba haijarami. Adubu police singso kaya thausanadre. Tina buso doctor da poduna yengthoklami. Tina fiba mama tadre hojikti phajana cha thaktabaga tumdabagana matam khara leiraga Tina gi manglanda amuk laklami. Aduga magi laifam chapamna chingba hairamlaga amuk chatkhirami. Tina na makeup thoklakpada machena hairamba taklamba kaya adu notebook amada isilami. Aduga mapa mama da hairami. Tina gi mapa mama nadi thajaramde machegi wakhalda jat ubani haina khalami. Adubu Tina na haimanbadagi police tawduna punna chatlami. Rita na hairamliba mafam aduda thangnaba state amagi city daki khara haitharaga leiba hotel amada oirami. Mapa mama adu pungak ngaklami. Rita na mangonda hairamliba mafam jaga pumba leiramba aduda chumlamba aduda police kaiduna mafam adu yauduna hotel aduda changlami. Hotel adu phibam kaya chaba oiramde. John so mafam hotel aduda leiramki. Adubu
ꯔꯤꯇꯥꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯔꯤꯇꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯥꯗꯤ ꯀꯨꯏꯔꯦ ꯌꯨꯝꯗ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯣ ꯇꯤꯅꯥꯅ ꯌꯥꯔꯝꯗꯦ꯫ ꯖꯣꯟꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯣꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯖꯣꯟꯕꯨ ꯈꯔ ꯐꯥꯗꯨꯅ ꯔꯤꯇꯥꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯖꯣꯟ ꯑꯃꯗꯤ ꯔꯤꯇꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ, ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯈꯪꯉꯤ꯫ ꯔꯤꯇꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯄꯥꯝꯗꯕꯗꯒꯤ ꯔꯤꯇꯥꯕꯨ ꯃꯣꯏꯅ ꯑꯣꯠ ꯅꯩꯕꯤꯔꯦ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯈꯤ ꯍꯥꯏꯅ ꯇꯝꯃꯤ꯫ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯔꯆ ꯑꯃꯗ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯣꯏꯊꯤ ꯊꯤꯕꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯆꯠꯅꯕ ꯍꯥꯏꯈꯤ꯫ ꯔꯤꯇꯥ ꯃꯄꯥꯒ ꯃꯃꯥꯒ ꯎꯅꯗꯨꯅ ꯌꯥꯅꯕ ꯍꯥꯏꯅꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯂꯤꯕꯅꯤना ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯩꯕꯨ ꯊꯦꯝꯈꯤ꯫ ꯑꯗꯨꯒ ꯔꯤꯇꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯩꯕꯨ ꯍꯣꯇꯦꯜ ꯑꯃꯗ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯣ ꯍꯥꯏꯔꯝꯂꯒ ꯃꯥ ꯆꯠꯈꯤꯕꯅꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕꯗꯁꯨ ꯑꯩꯕꯨ ꯐꯨꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯔꯤꯇꯥꯒꯁꯨ ꯎꯅꯍꯜꯂꯝꯗꯦ꯫ ꯃꯣꯏꯅ ꯑꯩꯕꯨ ꯄꯨꯂꯤꯁ ꯇꯥꯛꯇꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯩ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅꯦ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯖꯣꯟꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯔꯤꯇꯥ ꯃꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ, ꯃꯕꯥꯅꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯁꯥꯟꯅꯕ ꯋꯥꯔꯤ, ꯊꯥꯅꯕ ꯃꯦꯁꯦꯖ ꯀꯌꯥ ꯎꯠꯂꯝꯃꯤ꯫ ꯖꯣꯟꯒꯤ ꯑꯣꯏꯗꯕ ꯋꯥꯍꯩꯁꯤꯡ, ꯄꯥꯡꯗꯕ, ꯉꯝꯖꯗꯕ ꯑꯦꯛꯇꯤꯡ ꯑꯗꯨꯗ ꯄꯨꯂꯤꯁꯈꯩ ꯊꯥꯖꯔꯝꯃꯤ꯫ ꯇꯤꯅꯥ ꯑꯃꯗꯤ ꯃꯄꯥ ꯃꯃꯥꯗꯨ ꯖꯣꯟꯒꯤ ꯑꯣꯏꯗꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯔꯤꯇꯥ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ? ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯖꯣꯟ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯌꯥꯔꯝꯗꯦ꯫ ꯔꯤꯇꯥꯒꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯊꯤꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯇꯤꯅꯥꯒꯤ ꯐꯦꯃꯤꯂꯤ ꯑꯋꯥꯐꯝꯗ ꯍꯦꯟꯅ ꯇꯥꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯔꯤꯇꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯇꯤꯅꯥꯒꯤ ꯏꯃꯨꯡꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯔꯤꯇꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯇꯤꯅꯥꯅ ꯖꯣꯟꯕꯨ ꯑꯃꯨꯛ ꯐꯥꯗꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯑꯃꯨꯛꯇ ꯇꯧꯅꯕ ꯍꯥꯏꯖꯈꯤꯕꯅꯤ, ꯑꯃꯗꯤ ꯃꯥꯒꯤ ꯍꯣꯇꯦꯜ ꯑꯗꯨꯕꯨꯁꯨ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯧꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯐꯪꯂꯝꯗꯦ꯫ ꯖꯣꯟꯅ ꯔꯤꯇꯥꯗꯤ ꯃꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯖꯦꯜꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯅꯕ ꯁꯤꯟꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩ ꯈꯪꯗꯦ꯫ ꯔꯤꯇꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩꯒꯤ ꯏꯔꯥꯜꯂꯥ? ꯔꯤꯇꯥꯒ ꯑꯩꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯈꯤ, ꯑꯃꯗꯤ ꯇꯨꯡꯒꯤ ꯑꯁꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯤꯇꯥꯅ ꯌꯨꯝꯗ ꯆꯠꯂꯝꯗ꯭ꯔꯕꯗꯤ, ꯃꯣꯏꯒ ꯎꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯔꯤꯇꯥ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯗꯕꯅꯤ꯫ ꯖꯣꯟꯅ ꯇꯤꯅꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯕꯗꯅꯥꯝ ꯁꯤꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯔꯤꯇꯥ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ, ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯇꯤꯅꯥꯗ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯝꯃꯤ꯫ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯖꯣꯟꯒꯤ ꯃꯐꯝ, ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ, ꯃꯥꯒꯤ ꯍꯣꯇꯦꯜꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ, ꯂꯩꯐꯝ ꯀꯅꯥꯅ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇꯤꯅꯥ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯃꯆꯦ ꯔꯤꯇꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ꯫ ꯇꯤꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯈꯩ ꯑꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯣꯛꯈꯤ꯫ ꯅꯆꯦꯗꯣ ꯀꯔꯤꯒꯨꯝꯕ ꯃꯪꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯂꯩꯐꯝ ꯍꯪꯉꯨ, ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯅꯕꯁꯨ ꯍꯥꯏꯌꯨ ꯍꯥꯏꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯤꯅꯥ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯇꯤꯅꯥ ꯖꯣꯟꯒꯁꯨ ꯎꯅꯔꯝꯃꯤ꯫ ꯇꯤꯅꯥꯅ, ꯖꯣꯟ, ꯑꯩꯒꯤ ꯏꯆꯦ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯏꯆꯦꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯦ꯫ ꯃꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯣ꯫ ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯄꯨꯂꯤꯁꯀꯤ ꯀꯦꯁ ꯑꯁꯦ ꯑꯃꯨꯛ ꯍꯟꯗꯣꯛꯍꯟꯒꯦ꯫ ꯅꯆꯦꯗꯤ ꯅꯣꯏꯅ ꯂꯣꯠꯁꯤꯟꯕꯅꯦ꯫ ꯃꯥꯗꯤ ꯀꯨꯏꯔꯦ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯆꯠꯈꯤꯕ꯫ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯑꯣꯠꯂꯤꯕꯁꯦ? ꯖꯣꯟꯗ ꯐꯅ ꯀꯟꯅ ꯍꯥꯏꯖꯔ ꯐꯥꯎꯕ ꯖꯣꯟꯒꯤ ꯄꯥꯈꯨꯝ ꯍꯣꯡꯂꯝꯗꯦ꯫ ꯄꯨꯂꯤꯁꯅꯁꯨ ꯀꯦꯁ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯏꯊꯤꯔꯗ꯭ꯔꯥ, ꯔꯤꯇꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯇꯤꯅꯥꯒꯤ ꯐꯦꯃꯤꯂꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯔꯤꯇꯥ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯇꯤꯅꯥꯅ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯨꯐ ꯄꯤꯒꯅꯤ? ꯆꯌꯣꯜ ꯑꯃ ꯂꯩꯔꯒ ꯇꯤꯅꯥꯒꯤ ꯃꯪꯂꯥꯟꯗ ꯔꯤꯇꯥ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯇꯤꯅꯥ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯅꯆꯦ ꯑꯩꯕꯨ ꯊꯤꯕꯗ? ꯅꯆꯦꯗꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯎꯄꯨꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯋꯥꯅ, ꯇꯨꯝꯕꯁꯨ ꯌꯥꯗ, ꯍꯧꯒꯠꯄꯁꯨ ꯉꯝꯗ, ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯦ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯤꯕ? ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯆꯦꯅ ꯍꯥꯏꯔꯤꯕꯁꯦ? ꯍꯧꯒꯠꯂꯨꯅꯦ, ꯅꯆꯦ ꯋꯥꯔꯦꯅꯦ, ꯅꯆꯦꯕꯨ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯨ꯫ ꯅꯆꯦꯗꯤ
ꯄꯥꯡꯒꯜ ꯁꯛꯇꯤ ꯌꯥꯎꯗꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯏꯆꯦꯒꯤ ꯇꯤꯅꯥ꯫ ꯇꯤꯅꯥ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯀꯞ ꯈꯪꯗꯣꯛꯊꯣꯛꯏ꯫ ꯃꯄꯥꯒ ꯃꯃꯥꯒ ꯍꯧꯗꯣꯛꯇꯨꯅ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯣꯏ ꯑꯍꯨꯝ ꯅꯣꯡꯉꯥꯟꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯖꯣꯟꯅ ꯔꯤꯇꯥ ꯍꯥꯠꯄꯅꯤ ꯖꯣꯟꯕꯨ ꯐꯥꯅꯕ ꯍꯥꯏꯈꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯀꯌꯥ ꯊꯥꯖꯔꯝꯗꯦ꯫ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯖꯣꯟꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯟꯒ ꯔꯤꯇꯥꯒ ꯂꯩꯔꯝꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯍꯨꯏꯁꯨ ꯌꯥꯎꯈꯤ ꯍꯟꯗꯛꯇꯤ꯫ ꯍꯣꯇꯦꯜ ꯑꯗꯨ ꯌꯧꯕꯒ ꯍꯨꯏ ꯑꯗꯨꯅ ꯃꯅꯝ ꯅꯝꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯈꯤ꯫ ꯖꯣꯟ ꯍꯟꯗꯛꯇꯤ ꯍꯨꯃꯥꯡ ꯀꯥꯡꯈꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯗꯨꯅ ꯈꯣꯠꯄ ꯑꯗꯨ ꯎꯕꯗ ꯇꯤꯅꯥ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯕꯨ ꯏꯟꯊꯣꯛꯇꯨꯅ ꯇꯧꯔꯒ ꯌꯦꯡꯕꯗ ꯕꯣꯔꯥꯈꯥꯎ ꯑꯆꯧꯕ ꯑꯃ ꯃꯅꯝ ꯅꯝꯊꯤꯕ ꯊꯦꯡꯅꯈꯤ꯫ ꯕꯣꯔꯥ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯌꯥꯎꯔꯝꯈꯤ ꯑꯃꯟꯕ ꯗ꯭ꯔꯦꯁꯀ ꯂꯣꯏꯅꯅ꯫ ꯖꯣꯟ ꯍꯟꯗꯛꯇꯤ ꯆꯦꯟꯐꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯔꯤꯇꯥꯒꯤꯔ ꯍꯥꯏꯕ ꯌꯦꯡꯅꯕ ꯄꯨꯔꯛꯈꯤ꯫ ꯔꯤꯇꯥꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯈꯪꯈꯤ꯫ ꯖꯣꯟꯕꯨ ꯄꯨꯂꯤꯁꯀꯤ ꯂꯣꯀꯞꯇ ꯊꯥꯖꯤꯟꯗꯨꯅ ꯀꯔꯤꯒꯤ ꯔꯤꯇꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯐꯨꯕ ꯍꯧꯈꯤ꯫ ꯖꯣꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕ ꯍꯧꯔꯝꯃꯤ꯫ ꯖꯣꯟ ꯌꯥꯝꯅ ꯑꯣꯛꯇꯕ ꯆꯝꯖꯕ ꯅꯨꯄꯤꯁꯤꯡꯕꯨ ꯅꯨꯡꯁꯤ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯁꯦꯟ ꯊꯨꯝ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯖꯣꯟꯅ ꯔꯤꯇꯥ ꯅꯠꯇ꯭ꯔꯒ ꯇꯤꯅꯥꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕ ꯀꯨꯏꯔꯝꯃꯤ꯫ ꯔꯤꯇꯥꯅꯁꯨ ꯖꯣꯟꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯇꯟꯖꯥ ꯑꯗꯨ ꯃꯥꯡꯍꯜꯂꯔꯣꯏꯒꯦ ꯈꯟꯗꯨꯅ ꯅꯨꯡꯁꯤ ꯂꯥꯡꯗ ꯊꯨꯍꯟꯈꯤ꯫ ꯔꯤꯇꯥꯅ ꯖꯣꯟꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯅ nungshire ꯍꯥꯏꯕ ꯈꯪꯂꯕ ꯇꯨꯡꯗ ꯔꯤꯇꯥꯗꯒꯤ ꯁꯦꯟ ꯂꯧꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯃꯕꯥꯅꯤ ꯇꯨꯃꯤꯟꯅ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯎꯈꯤ꯫ ꯃꯁꯤ ꯔꯤꯇꯥꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯖꯣꯟꯒꯤ ꯄꯨꯟꯁꯤꯗ꯫ ꯖꯣꯟꯕꯨ ꯔꯤꯇꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯗꯦ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯥꯒꯤ ꯃꯔꯝꯗꯁꯨ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯤꯇꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯛꯈꯤ꯫ ꯔꯤꯇꯥꯒ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯇꯥ ꯃꯁꯥꯅ ꯁꯅꯥ ꯑꯃꯗꯤ ꯄꯩꯁꯥꯒ ꯂꯣꯏꯅꯅ ꯐꯤꯔꯣꯜ ꯌꯣꯝꯗꯨꯅ ꯃꯥꯒꯤ ꯍꯣꯇꯦꯜ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯤꯇꯥꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯦ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕꯁꯨ ꯍꯥꯏꯈꯤ꯫ ꯃꯥꯒꯤ ꯁꯅꯥ ꯑꯃꯗꯤ ꯁꯦꯟꯁꯤꯡꯗꯨ ꯄꯨꯗꯨꯅ ꯏꯕꯥꯅꯤ ꯆꯦꯟꯈꯤ ꯑꯃꯗꯤ ꯂꯨꯍꯣꯡꯈꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯁꯦꯅ ꯍꯥꯏꯈꯤꯕꯅꯦ ꯃꯐꯝ ꯆꯥꯕ ꯑꯃ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ꯫ ꯑꯗꯨꯕꯨ ꯔꯤꯇꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯏꯕꯥꯅꯤ ꯅꯨꯡꯇꯤꯒꯤ ꯇꯣꯏꯅ ꯈꯠꯅꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯈꯤ꯫ ꯔꯤꯇꯥꯒꯤ ꯌꯥꯎꯔꯛꯄ ꯁꯅꯥ ꯄꯩꯁꯥ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯇꯧꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯑꯔꯣꯟꯕ ꯀꯌꯥ ꯔꯤꯇꯥꯅ ꯈꯪꯂꯛꯈꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥꯒꯁꯨ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯈꯪꯂꯛꯄꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯊꯤꯅ ꯇꯧꯕ ꯑꯃꯗꯤ ꯐꯨꯕ ꯍꯧꯈꯤ꯫ ꯔꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯍꯟꯗꯅ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯈꯤ꯫ ꯅꯣꯡꯃ ꯑꯩ ꯍꯤꯗꯥꯛ ꯈꯔ ꯉꯥꯎꯈꯤ ꯑꯗꯨꯒ ꯔꯤꯇꯥꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯐꯨꯕ ꯍꯦꯟꯃꯟꯈꯤꯕꯅ ꯔꯤꯇꯥ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯇꯥ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯃꯥ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯩꯅ ꯅꯤꯁꯥ ꯈꯔ ꯍꯜꯂꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯥ ꯁꯤꯔꯝꯂꯦ꯫ ꯑꯩ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯃꯤ ꯈꯪꯂꯛꯂꯕꯗꯤ ꯄꯥꯈꯠꯄꯗꯨꯅ ꯑꯩꯅ ꯍꯣꯇꯦꯜꯒꯤ ꯀꯥ ꯑꯗꯨꯗ ꯀꯣꯝ ꯇꯧꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯕꯣꯔꯥꯗ ꯍꯥꯞꯆꯤꯟꯗꯨꯅ ꯍꯣꯠꯅꯕꯗ ꯌꯥꯗꯕꯗꯒꯤ ꯔꯤꯇꯥꯒꯤ ꯍꯛꯆꯥꯡꯗꯣ ꯊꯥꯡꯅ ꯃꯈꯪꯕ ꯀꯛꯇꯨꯅ ꯕꯣꯔꯥꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯅꯥꯜꯍꯟꯈꯤ ꯑꯗꯨꯒ ꯎꯄꯨꯗꯣ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯖꯣꯟꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯖꯦꯜꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯤꯅꯥꯒꯤ ꯃꯄꯥ ꯃꯃꯥꯒꯗꯨ ꯔꯤꯇꯥꯒꯤ ꯊꯋꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯇꯤꯅꯥ ꯃꯈꯥ ꯇꯥꯅ ꯀꯣꯂꯦꯖ ꯑꯗꯨꯃꯛ ꯀꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯑꯋꯥꯠꯄꯗꯤ ꯇꯤꯅꯥꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫